Good evening, everyone. Mayam, topic asi kitang nuwaja da topic amagi matangda ngasi di putuksage mausa leba topic tu kitang haitare ko adagi to pawdum janabagi tanjada tang ai lawjage ngasi di waro biroi ni kena rotate to busi nuwai bibra mayam dum tang takpiraga dem nuwaja ne macron on pa ge okay kena si yadra badu nak tang ai rotate tong thammane mayam मैम आई साउंड ताबी ब्रम तंग हाइबिर अदम नुआजने साउंड से सिस्टम तो उफंगद्रे थारे थारक दब फंगद्रे ओके साउंड से ताबी बे यारो गदि सेंग ताबी ब्रम तंग हाइबिरो ओके एस वा फंग खंगद्रे सिंगले म बथोय ओके थैंक यू सो मच सिंगनेबा सर प्रिपेयर कोगी दमकता ओके once again thank you ai phaina namjabane kitang nungai dabra mayamda kana se sensitivity abuko angana tude piram ba duna tripod se Johnson okay okay yung khangdre mayek se phaina thamsi da ko tutang change tok sira mayam okay mayam me tanga yo ko ai kan semje por bi biate ini ne untuk ai hajar ke do ai kan video sabtak semje ki ko ai hajar ke do ai kan video sabtak semje ki ko mayam ni message te pa ba ngwai dra bai tari ko tripod online dam chen no di to di si Ano sih? Oke. Somda microphone sama dera ba. Aku masih tahu ya. Oke. Mayam message thabira ko single mathoi thabira kre. Jamson kundong bom thabira kre. Single mathoi sar sak sar bro sajare. Okay, then Radesh Kavita harimane. Radesh Kavita. Okay, tai sir, thank you. Sophie Devi ka school no mai zaibo. Khogi lamdane hairokta TN Memorial Academy haduna yam wana honajaba khogi imanaba mugi yam singju thoe ko magi school amangrang se ahing jima yam tumna mai sakre laibok thibadi angang singju boring ne leribane hari mafam damukta da adu ahing pung baro hele baro matu pung amma makhai tarakpada da khangnarakpane tumna loina chakre tare ko maise aduna yam nuwaijadaba thodo mo khak oi adu hena nuwaijadabadi kaino hargadi TN Memorial Academy habne school se koi herokta lebe school ne angang laibok phabdi angang sokpo yahodre dubo kitang nuwaidaba hargadi hana class 10 thagadaba angang singi angang singse mohoigi chenthorokpane halaga moi emikat singse loina mai chakra bai tar hana hayeng sitangaraba 10 exam thagadriba angang singse aduna yam nuwaijadaba thodok singse ai angang singdugi khanmadu yam nuwaijade aduna ngasi mayam nikitang share tawjabani aduna angang sokpo yahodre isona chanbadagi kamdong sak libano subasni madu chapchaba makti hojibu khangnadri aduga nakanda khogi gen broiler loiba boiler loiba imung amdi lei makhoidagi mai horokpo khobu oibi yai haina thajanari aduga school se una ngakta sabo oibina maram orkanda uzu loi kangamnina matang ahing naga oire nuksit sitba matam na oire matang loina samnarakana school si matang maka sabane loina tumna chakre tare ko angang adugo angang sing senthok narakpana hankibana kitang adore adu angang sujit leriba school si tamliba angang sing amadi school si mangkhriba property mayam sing si khallo property ore but angang sing hana khwaide maru ja hing si tangara class 10 thagadriba angang sing asigi moigi emikat loina chakhibase emikat mafum marang khangdabsi masigi khallubudi yam nuwaijadaba haitare ko aduna koi khurimakso aina pamjaba amatang di lei PKCNN gi maikaidagi nusijarbagi subscribers sing mayam marakdagi so chikse tariba school sigi founder se yam leijana paisa leijana tokjabadi na chade yam wana hona jaraga
ꯍꯣꯠꯅꯖꯔꯛꯄꯅꯤ ꯑꯗꯨꯒ ꯀ꯭ꯂꯥꯁ 10ꯗꯁꯨ ꯃꯥꯔꯛ ꯋꯥꯡꯅ ꯋꯥꯡꯅ ꯄꯨꯊꯣꯛꯆꯈ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯁ꯭ꯀꯨꯜ ꯑꯃꯅꯤ ꯃꯥꯁꯤ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯃꯁꯥꯒꯤ ꯄꯥꯝꯖꯔꯨꯕꯅ ꯍꯥꯏꯇꯥꯔꯦ ꯃꯁꯥꯗ ꯑꯣꯖꯥꯒꯤ ꯁꯤꯟꯐꯝꯗ ꯂꯩꯔꯨꯕꯒꯤ ꯄꯥꯝꯖꯗꯨꯅ ꯁꯨꯝ ꯁ꯭ꯀꯨꯜꯁꯦ ꯍꯧꯈꯤꯕ ꯑꯩꯅ ꯈꯟꯕꯗ 2014 ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯔꯛꯄ ꯑꯣꯏꯔꯝꯕꯗꯨ ꯃꯥꯜꯂꯦ ꯑꯗꯣ ꯃꯥꯁꯦ ꯀꯝꯄ꯭ꯌꯨꯇꯔ ꯋꯥꯅ ꯂꯩꯖꯕ ꯀꯝꯄ꯭ꯌꯨꯇꯔ 3-4 ꯑꯃꯁꯨ ꯆꯥꯛꯄ ꯌꯥꯎꯈ꯭ꯔꯦ ꯑꯁꯣꯛꯄ ꯌꯨꯝꯗꯁꯨ ꯂꯣꯏꯅ ꯇꯨꯝꯅ ꯆꯥꯈ꯭ꯔꯦ ꯑꯗꯨꯅ ꯁꯨꯝ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯀꯟꯗꯤꯁꯟꯁꯤꯡꯁꯤꯒꯤ ꯈꯜꯂꯨꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯒꯤ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡꯁꯤꯁꯨ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯀꯣꯚꯔꯦꯖ ꯇꯧꯕ ꯌꯥꯕ꯭ꯔꯁꯨ ꯌꯦꯡꯖꯔꯛꯀꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯐꯝ ꯆꯥꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯉꯥꯡꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯃꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯃꯤꯟꯅꯕꯗ ꯑꯩ ꯄꯥꯝꯖꯩ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯁꯣꯐꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯖꯣꯟꯁꯟ ꯁꯥꯔ ꯀꯝꯗꯧꯅꯅꯣ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯃꯩ ꯆꯥꯛꯈꯤ ꯍꯥꯏꯕꯗꯨꯕꯨ ꯃꯩ ꯆꯥꯛꯄꯗꯨꯗ ꯃꯣꯏꯒꯤ ꯂꯩꯐꯝꯗꯨ ꯂꯣꯏꯅ ꯆꯥꯛꯂꯛꯄꯗ ꯀꯅꯥꯒꯤ ꯐꯃꯨꯡ ꯗꯦꯟ ꯑꯗꯒꯤ ꯕꯦꯟꯁ ꯗꯦꯛꯁ ꯂꯣꯏꯅ ꯆꯥꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗ ꯃꯁꯥ ꯍꯤꯡꯅꯕ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯑꯦꯗꯃꯤꯠ ꯀꯥꯔꯗꯇꯨ ꯑꯗꯨꯝ ꯀꯥꯎꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯦꯗꯃꯤꯠ ꯀꯥꯔꯗꯁꯤꯅ ꯈ꯭ꯋꯥꯏ ꯂꯨꯏ ꯍꯥꯏꯅ ꯍꯥꯏꯖꯕ ꯑꯇꯣꯞꯄ ꯃꯥꯒꯤ ꯆꯦ ꯆꯥꯡ ꯐꯃꯨꯡꯒꯤ ꯑꯥꯏꯇꯦꯝ ꯂꯣꯏꯅ ꯀꯝꯄ꯭ꯂꯤꯠ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯍꯥꯏꯁꯤꯡꯁꯤꯀꯣ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯤ ꯈꯜꯂꯨꯕꯗ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯟꯕꯗ ꯑꯉꯥꯡꯁꯤꯡꯁꯨ ꯌꯥꯝ ꯃꯊꯥ ꯁꯥꯔꯦ ꯑꯗꯨ ꯃꯥꯂꯦ ꯀꯔꯤ ꯃꯔꯝꯗꯒꯤ ꯆꯥꯛꯂꯤꯕꯅꯣ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯆꯞ ꯆꯥꯕꯤ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅꯥꯀꯟꯗꯁꯨ ꯖꯦꯟ ꯂꯣꯏ ꯑꯗꯒꯤ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯃꯇꯝꯅꯤꯅ ꯃꯩ ꯍꯧꯔꯛꯄ ꯃꯇꯝꯗ ꯏꯁꯄꯥꯛ ꯊꯣꯔꯛꯑꯒ ꯃꯩꯁꯤ ꯃꯊꯪ ꯁꯝꯅꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯌꯥꯝꯕꯅ ꯕꯤꯜꯗꯤꯡꯁꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯏꯔꯒ ꯌꯥꯝ ꯄꯨꯡꯀꯪ ꯀꯪꯕ ꯎ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯃꯊꯪ ꯁꯝꯅꯔꯒ ꯆꯥꯛꯈꯤꯕ ꯑꯗꯨ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯉꯥꯡꯁꯤꯡꯁꯨ ꯈꯪꯅꯔꯛꯇꯕ ꯑꯉꯥꯡꯁꯤꯡꯒꯤ ꯂꯩꯐꯝꯗ ꯑꯀꯣꯏꯕ ꯃꯊꯛ ꯃꯈꯥ ꯆꯥꯈꯠꯂꯛꯑꯀꯥꯟꯗ ꯈꯪꯅꯔꯛꯄꯗꯒꯤ ꯃꯩꯁꯥ ꯐꯥꯎꯔꯛꯑꯀꯥꯟꯗ ꯍꯧꯒꯠꯅꯔꯛꯑꯒ ꯑꯗꯨꯃꯥꯏꯅ ꯆꯦꯟꯊꯣꯛꯅꯈꯤꯕ ꯑꯣꯏꯕ ꯌꯥꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯏꯆꯟꯇꯣꯝꯕꯤ ꯀꯔꯤ ꯂꯝꯗꯅꯣ ꯑꯩꯈꯣꯏꯒꯤ ꯂꯝꯗꯅꯦ ꯍꯩꯔꯣꯛꯇꯅꯦ ꯉꯁꯤꯒꯤ ꯅꯨꯡꯊꯤꯜꯒꯤ ꯈꯕꯔ ꯀꯩꯅꯣꯁꯨ ꯍꯧꯖꯤꯛ ꯑꯩꯅ ꯑꯩꯒꯤ PK ꯁꯕꯁꯀ꯭ꯔꯥꯏꯕꯔꯒꯤ ꯋꯥꯆꯞ ꯒ꯭ꯔꯨꯞꯇꯁꯨ ꯑꯩ ꯊꯥꯖꯈꯤꯕꯅꯦ ꯅꯨꯡꯊꯤꯜꯒꯤ ꯈꯕꯔꯗ ꯌꯥꯎꯕꯗꯣꯀꯣ ꯁꯥꯔ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯆꯥꯛꯈꯤꯕꯗꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯗꯨꯅꯦ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯍꯌꯦꯡ ꯈꯕꯔꯗꯕꯨ ꯌꯥꯎꯔꯛꯑꯅꯤ ꯄꯨꯂꯤꯁꯅꯁꯨ FIR ꯂꯧꯈꯠꯂꯦ ꯗꯦꯟ FIR ꯑꯗꯨꯒ ꯃꯣꯏ ꯑꯉꯥꯡꯁꯤꯡꯁꯤ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯀꯨꯞꯅ ꯁꯨꯝ ꯊꯤꯒꯠꯃꯤꯟꯅꯔꯤ ꯑꯗꯨꯒ ꯑꯈꯪꯕ ꯌꯥꯎꯕꯤꯔꯒꯁꯨ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗꯒꯤ ꯅꯣꯂꯦꯖ ꯄꯤꯕꯤꯅꯤꯡꯕ ꯁꯖꯦꯁꯟ ꯄꯤꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯌꯦꯡꯂꯒ ꯇꯨꯡꯒꯤ ꯍꯧꯔꯛꯀꯗꯧꯔꯤꯕ ꯌꯨꯝꯕꯤꯁꯤꯡ ꯑꯐꯕ ꯑꯣꯏꯒꯗꯧꯔꯤꯕ ꯑꯉꯥꯡ ꯀꯌꯥꯁꯤꯡꯁꯤ ꯌꯦꯡꯉꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯤꯌꯔ ꯇꯧꯃꯤꯟꯅꯕꯗꯨ ꯑꯩ ꯇꯉꯥꯏꯐꯗꯅ ꯄꯥꯝꯖꯩ ꯑꯗꯨꯅ ꯑꯩꯒꯤ PK ꯆꯦꯅꯦꯜꯁꯦ ꯍꯥꯡꯖꯔꯨꯕꯗꯒꯤ ꯑꯩꯒꯤ YouTube ꯆꯦꯅꯦꯜꯁꯦ ꯍꯥꯡꯖꯔꯨꯕꯗꯒꯤꯁꯨ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯑꯁꯤꯒꯨꯝꯕ ꯀꯥꯟꯗ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯄꯩꯁా ꯅꯨꯡꯁꯥꯒꯤ ꯉꯝꯗ꯭ꯔꯒꯁꯨ ꯁꯖꯦꯁꯟ ꯗꯦꯟ ꯃꯦꯟꯇꯦꯜꯂꯤ ꯑꯦꯟ ꯐꯤꯖꯤꯀꯦꯜꯂꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍ꯭ꯌꯨꯃꯤꯅꯤꯇꯤ ꯌꯦꯡꯂꯒ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯃꯤꯟꯅꯕꯁꯦ ꯑꯩ ꯄꯥꯝꯖꯩ ꯁ꯭ꯀꯨꯜꯁꯤꯒꯤ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕ ꯐꯥꯎꯟꯗꯔꯁꯤꯒꯤ ꯃꯥꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯗꯦꯟ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯣꯏꯍꯧꯔꯤꯕ ꯐꯤꯕꯝꯁꯤꯡꯁꯤ ꯈꯜꯂꯨꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀꯕꯤꯆꯟꯗ꯭ꯔ ꯈꯨꯟꯗꯣꯡꯕꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯇꯁꯦꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯉꯥꯡꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯄꯔꯤꯈꯥ ꯍꯌꯦꯡꯁꯤꯇ ꯉꯥꯏꯔꯒ ꯄꯔꯤꯈꯥ ꯊꯥꯔꯒꯦꯅ ꯂꯩꯔꯕ ꯃꯇꯝꯁꯤꯗ ꯃꯁꯥꯒꯤ ꯑꯦꯗꯃꯤꯠ ꯀꯥꯔꯗꯁꯤꯡꯁꯦ ꯂꯣꯏꯅ ꯆꯥꯛꯈꯤꯗꯅ ꯂꯩꯕ ꯃꯇꯝꯗ ꯀꯔꯝꯕ ꯑꯉꯥꯡꯁꯤꯡꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯍꯧꯖꯤꯛꯁꯦ ꯃꯁꯤꯁꯤꯡꯁꯤ ꯈꯜꯂꯨꯔꯒꯅꯦ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯤꯁꯦ ꯏꯆꯟꯇꯣꯝꯕꯤ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯦꯛꯖꯥꯝꯅ ꯑꯗꯨꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯍꯌꯦꯡꯒꯤ ꯄꯦꯄꯔꯗꯣ ꯉꯁꯤꯒꯤ ꯄꯥꯎꯗ ꯁꯨꯝ ꯊꯦꯡꯅꯕꯤꯒꯅꯤꯀꯣ ꯇꯤꯚꯤꯒꯤ ꯄꯥꯎꯗꯁꯨ ꯃꯌꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯕ ꯁꯨꯝ ꯐꯪꯕꯤꯒꯅꯤ ꯌꯥꯝ ꯑꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯀꯩꯅꯣꯗꯁꯨ ꯃꯩ ꯆꯥꯛꯈꯤꯕꯒꯤ ꯀꯩꯅꯣꯁꯨ ꯂꯣꯏꯅ ꯌꯥꯎꯔꯕꯅꯦ ꯀꯔꯤ ꯂꯝꯗ ꯑꯣꯏꯔꯕꯅꯣ ꯍꯩꯔꯣꯛꯇ ꯑꯩꯈꯣꯏꯒꯤ ꯂꯝꯗꯅꯦ ꯑꯩꯈꯣꯏꯗꯒꯤꯁꯨ ꯄꯪꯂꯥꯞ ꯂꯥꯞꯅꯗ꯭ꯔꯦ ꯈꯤꯇꯪ ꯀꯥꯔꯒ ꯑꯗꯨ ꯉꯔꯥꯡ ꯄꯨꯡ 1:30 ꯇꯥꯔꯛꯄꯁꯤ ꯑꯩꯈꯣꯏ ꯇꯨꯝꯖꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯇꯨꯝꯖꯗ꯭ꯔꯦ ꯌꯥꯝ ꯋꯥꯅ ꯑꯗꯨꯃꯛ ꯀꯩꯅꯣ ꯇꯧꯖꯔꯦ ꯑꯩꯈꯣꯏꯁꯦ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯗꯃꯣ ꯃꯤꯠꯁꯤꯗ ꯑꯉꯥꯡ ꯂꯩꯔꯤꯕ ꯍꯟꯗꯛ 10 ꯊꯥꯒꯗꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯕꯣꯔꯗꯤꯡꯗꯨꯗ ꯂꯩꯔꯝꯃꯤꯕ ꯑꯇꯩ ꯁꯥꯇ꯭ꯔꯁꯤꯡ ꯊꯝꯕ ꯅꯠꯇꯦ ꯀ꯭ꯂꯥꯁ 10ꯒꯤ ꯍꯟꯗꯛ ꯊꯥꯒꯗꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯨꯈꯛ ꯕꯣꯔꯗꯤꯡꯗ ꯊꯝꯖꯔꯤꯅꯤ ꯃꯥꯏꯁꯦ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯅꯨꯄꯥ ꯃꯆꯥ ꯂꯩꯐꯝ ꯅꯨꯄꯤ ꯃꯆꯥ ꯂꯩꯐꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯩꯅ ꯆꯥꯛꯈꯠꯂꯛꯑꯒ ꯂꯩꯒꯦ ꯃꯩꯅ ꯆꯥꯛꯑ ꯃꯇꯨꯡꯁꯤꯗ
ꯍꯧꯖꯤꯛ ꯑꯩꯅ ꯊꯝꯕꯅꯦꯜꯗ ꯊꯝꯖꯔꯤꯕ ꯐꯣꯇꯣꯗꯨꯃꯛꯁꯨ ꯍꯧꯖꯤꯛ ꯃꯩ ꯆꯥꯛꯑ ꯃꯇꯨꯡꯗ ꯂꯩꯍꯧꯕ ꯀꯩꯅꯣꯅꯦ ꯐꯣꯇꯣꯅꯦ ꯑꯩꯅ ꯊꯝꯖꯔꯤꯗꯣ ꯕꯤꯅꯟꯗ ꯑꯉꯣꯝ ꯀꯩ ꯂꯝꯗꯅꯣ ꯁ꯭ꯀꯨꯜ ꯃꯃꯤꯡꯗꯤ ꯑꯜꯕꯔꯠ ꯇꯤ ꯑꯦꯟ ꯃꯦꯃꯣꯔꯤꯌꯦꯜ ꯑꯦꯀꯥꯗꯃꯤ ꯍꯥꯏꯕꯅꯤ ꯍꯩꯔꯣꯛ ꯇꯤ ꯑꯦꯟ ꯃꯦꯃꯣꯔꯤꯌꯦꯜ ꯑꯦꯀꯥꯗꯃꯤ ꯉꯁꯤ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎꯆꯦꯗꯁꯨ ꯑꯗꯨꯃꯛ ꯌꯥꯎꯕꯅꯤ ꯌꯥꯝꯅ ꯎꯕ ꯐꯪꯕꯤꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯇꯩ ꯑꯇꯩꯒꯤꯅ ꯑꯃ ꯑꯣꯏꯔꯒ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯈꯤꯇꯪ ꯑꯉꯝꯕ ꯊꯥꯛꯇ ꯑꯩꯈꯣꯏ ꯃꯦꯟꯇꯦꯜꯂꯤ ꯐꯤꯖꯤꯀꯦꯜꯂꯤ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯦ ꯁꯤꯇꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯃꯈꯣꯏ ꯑꯦꯃꯤꯀꯠ ꯃꯥꯡꯈ꯭ꯔꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯃꯇꯝꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯥꯏꯕꯁꯤꯃ ꯂꯧꯖꯒꯦ ꯑꯗꯨꯒ ꯈꯤꯇꯪ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯃꯇꯦꯡ ꯈꯔꯗꯤ ꯈꯤꯇꯪ ꯇꯧꯕ ꯄꯥꯝꯃꯤ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯗꯀꯣ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯅꯤ ꯑꯩꯅ ꯉꯁꯤ ꯇꯧꯕꯤꯒꯅꯣ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯗꯕꯒꯤ ꯑꯩ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯑꯉꯥꯡꯁꯤꯡꯕꯨ ꯂꯣꯏꯅꯖꯔꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯃꯍꯩ ꯃꯁꯤꯡ ꯇꯥꯛꯄꯤꯔꯤꯕ ꯑꯦꯁꯤꯁꯇꯦꯟ ꯇꯤꯆꯔ ꯑꯃ ꯑꯣꯏꯅ ꯑꯩ ꯂꯩꯖꯕꯅꯦ ꯑꯗꯨꯅ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯂꯩꯖꯔꯨꯕꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯔꯠ ꯑꯦꯟ ꯁꯣꯜ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯉꯥꯡꯁꯤꯡꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯡꯁꯤ ꯃꯁꯤ ꯈꯜꯂꯨꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯗꯧꯕꯗꯒꯤ ꯆꯠꯂꯤꯕꯅꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯇꯨꯝꯕ ꯌꯥꯗꯧ ꯃꯥꯟꯗꯦ ꯏꯆꯥꯒꯨꯝꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅꯦ ꯑꯣꯄꯦꯟ ꯉꯔꯥꯡꯁꯨ ꯑꯩꯈꯣই ꯇꯨꯝꯖꯗ꯭ꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯩ ꯀꯟꯅꯕ ꯈꯣꯠꯅꯕ ꯏꯚꯟ ꯐꯤꯌꯔ ꯁꯥꯔꯚꯤꯁꯀꯤ ꯒꯥꯔꯤ ꯑꯍꯨꯝꯅ ꯀꯟꯕ ꯉꯝꯗꯦ ꯉꯔꯥꯡꯒꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯅ ꯆꯥꯛꯈ꯭ꯔꯦ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯐꯥꯏꯔꯦꯜ ꯊꯥꯒꯤ ꯅꯨꯡꯁꯤꯠ ꯍꯥꯏꯔꯦꯗꯣ ꯅꯨꯡꯁꯤꯠꯁꯤꯁꯨ ꯐꯖꯅ ꯁꯤꯠꯄ ꯃꯇꯝꯗꯣ ꯑꯍꯤꯡꯗ ꯅꯨꯡꯁꯤꯠꯁꯤꯁꯨ ꯁꯤꯠꯄ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯐꯖꯅ ꯆꯥꯛꯈꯤꯕ ꯃꯇꯝ ꯑꯣꯏꯔꯀꯥꯟꯗ ꯈꯪꯅꯔꯛꯄꯅꯤꯅ ꯑꯍꯤꯡ ꯆꯛ ꯂꯥꯎꯕꯤꯕ ꯃꯇꯝꯗ ꯍꯦꯛ ꯑꯍꯤꯡ ꯄꯨꯔꯥ ꯑꯍꯤꯡꯗ ꯑꯣꯏꯅ ꯑꯣꯏꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯌꯥꯝꯅ ꯋꯥꯅꯕ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯀꯔꯤ ꯍꯥꯏꯒꯗꯧꯅꯣ ꯈꯪꯗꯦ ꯑꯣꯖꯥ ꯑꯃ ꯑꯣꯏꯔꯨꯕꯅ ꯑꯉꯥꯡꯁꯤꯡꯗ ꯑꯋꯥꯕ ꯇꯥꯕꯁꯤ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯣꯛꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯇꯨꯝꯕ ꯌꯥꯗꯦ ꯉꯔꯥꯡꯁꯨ ꯇꯨꯝꯊꯕ ꯉꯝꯗꯦ ꯉꯁꯤ ꯅꯣꯡꯉꯥꯜꯂꯒ ꯁ꯭ꯀꯨꯜ ꯑꯃꯨꯛ ꯆꯠꯄꯗ ꯋꯥꯈꯜꯁꯤ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯋꯥꯈꯜꯁꯤ ꯂꯩꯇꯥꯐꯝ ꯈꯪꯗꯗꯅ ꯑꯗꯨꯝ ꯂꯩꯕꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯐꯤꯕꯝ ꯋꯥꯈꯜ ꯋꯥꯡꯅ ꯑꯩ ꯃꯥꯛ ꯑꯁꯨꯛꯐꯥꯎ ꯐꯪꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯖꯔꯝꯕ ꯑꯉꯥꯡꯁꯤꯡꯗꯨꯅ ꯃꯁꯥꯒꯤ ꯑꯦꯃꯤꯀꯥꯠꯇꯨ ꯃꯩꯅ ꯆꯥꯛꯇꯨꯅ ꯂꯩꯈ꯭ꯔ ꯃꯇꯨꯡꯁꯤꯗ ꯀꯔꯤꯅꯣ ꯃꯣꯏꯅ ꯍꯧꯖꯤꯛ ꯈꯜꯂꯝꯗꯣꯏꯁꯦ ꯑꯃꯗꯤ ꯉꯔꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯇꯨꯝꯃꯨꯔꯒ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ